ꯏꯅꯦ ꯗꯥꯇꯣꯝꯄꯣꯛꯁꯤꯡ ꯑꯁꯤꯗꯒꯤꯗꯤ ꯕꯦꯟꯗꯦꯖ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯌꯥꯡꯉꯅꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯀꯣ ꯍꯣꯏ ꯍꯣꯏ ꯂꯧꯊꯣꯛꯈ꯭ꯔꯗꯤꯅꯦ ꯌꯥꯡꯒꯗꯣꯏꯕꯅꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯏꯅꯦꯁꯨꯅꯦ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯕꯅꯤ ꯃꯥꯒꯤ ꯀꯣꯛꯁꯤꯗ ꯎꯕꯗꯅꯦ ꯑꯁꯤꯇ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯈꯟꯗꯅ ꯂꯩꯔꯤꯕꯅꯤ ꯌꯥꯝ ꯀꯨꯏꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯆꯪꯈ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯒ ꯀꯨꯏꯈ꯭ꯔꯦꯗ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯦ ꯍꯣꯏꯅꯦꯍꯦ ꯏꯕꯨꯡꯉꯣ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯨ ꯉꯥꯛꯇꯪ ꯉꯥꯏꯔꯁꯤꯅꯦ ꯃꯣꯏ ꯄꯥꯛ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯇꯣꯝꯄꯣ ꯉꯥꯛꯇꯪꯗꯤ ꯀꯨꯏꯈ꯭ꯔꯦꯍꯦ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯄꯦꯁꯦꯟ ꯑꯃ ꯂꯥꯛꯇꯅ ꯑꯗꯨ ꯑꯃꯨꯛ ꯉꯥꯛ ꯌꯦꯡꯂꯨꯔꯦ ꯂꯧꯊꯣꯛꯑꯁꯤ ꯍꯧꯔꯁꯤꯀꯣ ꯍꯣꯏ ꯁꯥꯔ ꯅꯣꯏꯒꯤ ꯏꯃꯥ ꯈꯣꯏꯅ ꯃꯄꯥꯟꯗ ꯉꯥꯏꯔꯛꯏꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯁꯥꯎꯅꯤꯡꯂꯝꯗꯅꯤꯍꯦ ꯂꯣꯏꯔꯦ ꯂꯧꯊꯣꯛꯄ ꯍꯟꯗꯛꯇꯤ ꯅꯪ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯉꯅꯤꯍꯦ ꯍꯣꯏ ꯁꯥꯔ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯌꯥꯡꯉꯦ ꯍꯟꯗꯛꯇꯤ ꯁꯥꯟꯅꯩꯗꯨꯗꯤ ꯀꯥꯏꯗꯒꯤ ꯂꯩꯊꯣꯛ ꯂꯩꯁꯤꯟꯅ ꯐꯪꯉꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯦ ꯅꯨꯡꯇ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯏꯃꯥ ꯍꯣꯏ ꯃꯄꯥꯟꯗ ꯉꯥꯏꯔꯤꯁꯤꯡꯁꯦ ꯀꯨꯏꯔꯦ ꯁꯥꯎꯅꯤꯡꯂꯝꯂꯅꯤ ꯂꯣꯏꯔꯦ ꯆꯠꯂꯣ ꯊꯣꯛꯂꯛꯑꯦ ꯇꯥ ꯊꯣꯛꯂꯛꯑꯦ ꯇꯣꯏꯅꯦ ꯈꯣꯛꯇ ꯌꯦꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯧꯊꯣꯔꯛꯄꯗꯅꯦ ꯏꯟꯍꯦꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯕꯅꯤꯅꯦꯍꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯂꯤꯕꯁꯤꯕꯨ ꯍꯧꯖꯤꯛꯇ ꯂꯣꯏꯔꯤꯕ꯭ꯔꯥ ꯑꯩꯒꯤꯁꯦ ꯂꯧꯊꯣꯛꯄꯕꯨꯗꯤ ꯀꯨꯏꯔꯣꯏꯗꯕꯅꯦ ꯀꯥꯁꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯧꯊꯣꯛꯄ ꯍꯧꯒꯦ ꯇꯧꯔꯀꯥꯟꯗ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯄꯦꯁꯦꯟ ꯑꯃ ꯂꯥꯛꯑꯦꯅ ꯗꯣꯛꯇꯔꯗꯣ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯗꯒꯤ ꯃꯥ ꯆꯪꯉꯛꯄ ꯉꯥꯏꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯈꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯧꯊꯣꯔꯛꯏꯅꯦ ꯀꯨꯏꯗꯦ ꯑꯩꯒꯤ ꯂꯧꯊꯣꯛꯄꯁꯤꯕꯨꯗꯤ ꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯁꯥꯔꯗꯨꯅꯁꯨ ꯍꯥꯏꯔꯛꯑꯦ ꯗꯣꯛꯇꯔꯗꯨꯅ ꯅꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯉꯥꯏꯔꯤꯁꯦ ꯋꯥꯔꯝꯃꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯟꯅꯕ ꯇꯧꯔꯁꯦ ꯍꯜꯂꯁꯤ ꯀꯥꯁꯇꯦ ꯍꯣꯏ ꯍꯜꯂꯁꯤ ꯅꯪ ꯀꯥꯖꯤꯇꯦꯟꯗꯤ ꯆꯪꯈꯤꯕꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯇꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯂꯥꯛꯑꯣ ꯍꯟꯅꯕ ꯇꯧꯔꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯖꯕꯤ ꯃꯃꯥꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯍꯟꯗꯗꯨꯅ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯂꯝꯃꯤ ꯐꯖꯕꯤ ꯌꯥꯝꯅ ꯀꯞꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯃꯄꯥꯟꯗꯒꯤ ꯐꯖꯕꯤꯅ ꯀꯞꯂꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯃꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯏꯆꯥꯁꯤꯅꯅꯦ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯃꯔꯣꯝꯗ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯃꯥꯒꯤ ꯐꯅꯕ ꯁꯤꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯐꯠꯇ ꯅꯨꯡꯗ ꯍꯌꯦꯡ ꯊꯣꯛꯂꯛꯂꯕꯗꯤꯅꯦ ꯑꯩꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯅꯤꯡꯉꯝꯍꯧꯔꯣꯏ ꯃꯥꯕꯨ ꯐꯥꯖꯤꯟꯗꯅ ꯁꯨꯝ ꯊꯝꯕꯁꯦ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨꯅꯦ ꯆꯨꯗꯠꯅꯕꯗꯨꯗꯅꯦ ꯇꯥꯈꯤꯅꯤ ꯈꯟꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕꯅꯦ ꯂꯥꯡꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯣꯏ ꯄꯥꯕꯨꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏꯌꯦꯒ ꯑꯗꯨ ꯇꯧꯋꯦꯒꯥꯅ ꯇꯧꯗꯅ ꯂꯩꯔꯦ ꯏꯃꯥ ꯅꯆꯥꯁꯨ ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯀꯣꯂꯦꯖ ꯆꯠꯄ ꯍꯧꯔꯁꯤꯔꯅ ꯈꯜꯂꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯏꯕꯦꯝꯃ ꯐꯖꯕꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯂꯦꯔꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯂꯥꯛꯈꯤꯗꯕꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯄꯜꯂꯛꯀꯅꯣ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯍꯦꯛ ꯄꯜꯂꯛꯄꯒꯅ ꯏꯃꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤꯕꯁꯨ ꯃꯥꯅ ꯑꯣꯏꯔꯝꯗꯣꯔꯤꯕꯅꯤ ꯍꯟꯖꯟ ꯏꯃꯥꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯏꯃꯥꯅ ꯑꯗꯨꯝ ꯃꯥꯕꯨ ꯀꯟꯈꯠꯇꯅ ꯌꯣꯛꯈꯠꯇꯅ ꯑꯗꯨꯝ ꯊꯝꯃꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯃꯥꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯟꯅꯗꯅ ꯈꯔ ꯄꯪꯇꯧ ꯇꯧꯕꯁꯤꯗ ꯏꯃꯥꯅ ꯑꯗꯨꯝ ꯊꯥꯖꯗꯅ ꯂꯨꯞꯇꯅ ꯂꯩꯔꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦꯗꯣ ꯏꯃꯥ ꯄꯜꯂꯛꯀꯅꯣ ꯃꯣꯟ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯏꯆꯥ ꯑꯗꯨꯅ ꯇꯧꯕꯤꯔꯝꯃꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯗꯅ ꯑꯆꯪꯕ ꯁꯦꯜꯁꯤꯡ ꯄꯨꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯉꯨ ꯉꯁꯤ ꯐꯥꯎꯕ ꯆꯥꯔꯤꯕꯁꯦ ꯃꯥꯅ ꯄꯣꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯆꯦꯡꯗꯒꯤ ꯍꯋꯥꯏꯗꯒꯤ ꯏꯟꯁꯥꯡꯗꯒꯤ ꯃꯌꯥꯝ ꯄꯣꯔꯛꯇꯨꯅ ꯄꯤꯔꯝꯂꯤꯕꯅꯤ ꯍꯣꯠꯅꯕꯤꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯅꯦ ꯃꯥꯅ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯕꯁꯦ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ ꯏꯆꯥꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯕꯨꯗꯤ ꯏꯃꯥꯁꯨ ꯈꯪꯉꯤꯗ ꯄꯨꯝꯅꯃꯛꯇꯨ ꯏꯃꯥ ꯇꯧꯁꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯊꯦꯡꯅꯕꯒꯤ ꯎꯕꯒꯤ ꯈꯪꯗꯅ ꯍꯥꯏꯔꯤꯕꯅꯦ ꯏꯃꯥ ꯃꯥꯒꯤ ꯃꯔꯥꯟ ꯈꯔ ꯀꯣꯛꯆꯅꯕ ꯈꯪꯗꯅꯕ ꯏꯃꯥꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯅ ꯏꯃꯥꯗꯅꯦ ꯁꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯁꯦꯜꯗꯨꯁꯨꯅꯦ ꯏꯃꯥ ꯄꯤꯊꯣꯛꯈꯤꯅꯕ ꯇꯧꯁꯦ ꯌꯨꯝ ꯑꯁꯤꯗꯒ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯒꯅꯨꯀꯣ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦꯕꯗꯣ ꯑꯣ ꯐꯔꯦ ꯇꯣꯛꯑꯁꯤꯁꯦ ꯁꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯔꯣꯏꯁꯤ ꯆꯥꯗꯅꯦ ꯍꯦꯟꯅ ꯁꯥꯎꯅꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯏꯃꯥꯁꯨꯅꯦ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯨꯕꯒꯤ ꯋꯥꯅꯤꯗ ꯀꯩꯁꯨ ꯃꯍꯥꯛꯄꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦꯗ ꯀꯩꯅꯣ
ꯃꯩꯕꯨ ꯇꯧꯕꯤꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯕꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯗꯕꯤꯗ ꯀꯥ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯣ ꯍꯥꯏꯔ ꯈꯪꯗꯦ ꯐꯣꯟꯁꯨ ꯃꯨꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯗꯤ ꯑꯩꯗꯤ ꯍꯤꯡꯗꯕꯅ ꯐꯔꯦ ꯀꯩꯗꯧꯔꯨꯅꯤ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗꯅꯤ ꯃꯣꯏꯅ ꯄꯦꯟꯗꯣꯏꯁꯦ ꯁꯤꯈꯤꯕꯅ ꯐꯩ ꯁꯨꯃꯥꯏꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯩꯃꯥ ꯀꯌꯥꯇ ꯉꯥꯡꯕ ꯌꯦꯡꯉꯨꯃꯤ ꯁꯤꯕꯅ ꯐꯩ ꯀꯥꯏꯅ ꯃꯥ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯥꯅ ꯊꯣꯛꯇꯅꯕ ꯆꯠꯇꯅꯕꯅꯤ ꯍꯥꯏꯕꯁꯦ ꯃꯀꯣꯛ ꯑꯁꯤꯗ ꯀꯔꯤꯝ ꯈꯟꯗꯦꯃꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯗꯅ ꯐꯥꯖꯤꯟꯗꯅ ꯊꯝꯃꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤꯃꯤ ꯀꯌꯥꯇ ꯑꯉꯥꯡꯅꯣ ꯑꯃꯨꯛ ꯑꯋꯣꯏ ꯇꯥꯅ ꯑꯃꯨꯛ ꯁꯤꯗꯣꯛꯈꯤꯗꯅꯅꯦ ꯐꯥꯒꯤꯗꯒꯤꯅꯦ ꯑꯩ ꯑꯁ ꯃꯊꯥ ꯁꯥꯔꯤꯃꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯈꯔ ꯐꯒꯗ꯭ꯔꯅ ꯁꯤꯜꯂꯨꯕꯁꯤꯅꯅꯦ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯇꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯁ ꯑꯩ ꯃꯣꯏ ꯄꯥꯕꯨꯡꯗ ꯑꯝꯇꯅꯦ ꯐꯣꯟ ꯇꯧꯗꯅ ꯈꯤꯇ ꯊꯨꯅ ꯑꯝꯇ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦ ꯍꯥꯏꯗꯅꯅꯦ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯍꯌꯦꯡ ꯐꯠꯇꯅ ꯊꯣꯛꯂꯕꯗꯤ ꯑꯩꯇꯅꯦ ꯃꯥꯡꯖꯒꯗꯣꯔꯤꯕ ꯇꯧꯔꯤꯁꯦ ꯃꯄꯥꯁꯤꯒ ꯃꯆꯥꯁꯤꯒꯅꯅꯦ ꯑꯣꯟꯁꯤꯟꯗꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯇꯧꯒꯤ ꯇꯧ ꯂꯩꯕꯅꯤꯗꯣ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯩ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯃꯃꯥ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯍꯣꯕꯦ ꯍꯣꯕꯦ ꯄꯥꯈꯠꯅ ꯊꯣꯔꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥ ꯄꯨꯊꯣꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ ꯆꯥ ꯀꯂꯥꯏꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯗꯨꯅ ꯈꯤꯇꯪ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦꯅ ꯍꯥꯏꯈꯣꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ ꯉꯥꯏꯈꯣꯅꯦ ꯃꯃꯥ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨꯅꯦ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯒ ꯍꯥꯏꯅꯤꯡꯉꯤꯅꯦꯍꯦ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧ ꯇꯧꯗꯨꯅꯅꯦ ꯍꯥꯏꯕ ꯌꯥꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅꯅꯦ ꯃꯈꯣꯏꯅ ꯎꯁꯤꯠꯈꯤꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯁꯨ ꯍꯥꯏꯕꯗꯨ ꯉꯝꯗꯗꯨꯅ ꯂꯩꯔꯦꯅꯦꯍꯦ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯁꯦ ꯀꯥ ꯃꯅꯨꯡꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯝ ꯊꯝꯕꯁꯤꯕꯨ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯍꯌꯦꯡꯅꯦ ꯂꯥꯏꯔ ꯁꯨꯖꯟꯅꯕꯗꯨꯗ ꯇꯥꯈ꯭ꯔꯒꯅꯦ ꯑꯩꯈꯣꯏ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯔꯤꯕ꯭ꯔꯕ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯍꯥꯏꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯃꯃꯥ ꯍꯥꯊꯨ ꯍꯥꯏꯕꯗꯣ ꯉꯥꯏꯈꯣ ꯈꯤꯇꯪ ꯈꯟꯅꯈꯤꯁꯤ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯪꯕꯣ ꯄꯥꯕꯨꯡ ꯀꯩꯗꯧꯅꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯃꯐꯝ ꯑꯁꯤ ꯏꯆꯥꯁꯨ ꯇꯥꯟꯅꯕꯗ ꯌꯥꯎꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯄꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯏꯇꯥꯎ ꯄꯤꯁꯛꯇꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯅꯆꯟꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯗꯨꯅ ꯂꯩꯗꯅ ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ ꯑꯗꯣ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯕ ꯃꯇꯝꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯃꯥꯅ ꯈꯔ ꯊꯨꯅ ꯍꯣꯡꯅꯕ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯏꯄꯥꯗ ꯀꯟꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯏꯄꯥꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯤꯅ ꯎꯁꯤꯠꯈꯤꯔꯣꯏ ꯍꯥꯏꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨ ꯅꯃꯥꯅ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯦꯅꯦꯍꯦ ꯏꯄꯥꯕꯨ ꯀꯔꯤꯅꯣ ꯃꯊꯥ ꯁꯥꯔꯦꯅꯦꯍꯦ ꯀꯩꯅꯣ ꯄꯥꯕꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯆꯠꯂꯁꯤꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯂꯣ ꯃꯥꯅ ꯇꯝꯖꯔꯤꯕ ꯃꯍꯩꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯒ ꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯂꯨꯍꯣꯡꯕꯤꯕ ꯀꯔꯤ ꯀꯥꯏꯒꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯤ ꯋꯥꯈꯜꯁꯦ ꯅꯆꯥ ꯌꯥꯅꯤꯡꯗꯦꯀꯣ ꯑꯦ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯅꯆꯟꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯅꯆꯟꯅꯨꯄꯤꯁꯦ ꯂꯥꯏꯔꯕ ꯆꯨꯗꯠꯅꯕ ꯅꯨꯄꯥ ꯑꯃꯅꯦ ꯊꯋꯥꯏ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯌꯨꯝꯗꯨꯗ ꯆꯠꯇꯅ ꯑꯗꯨꯝ ꯊꯥꯗꯣꯛꯂꯕꯗꯤꯅꯦ ꯆꯨꯗꯠꯅꯕꯗꯨꯗ ꯇꯥꯈꯤꯗꯣꯏꯅꯅꯦ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏ ꯂꯩꯖꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯕꯣ ꯅꯪꯅ ꯁꯨꯡꯈꯪ ꯈꯪꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯄꯥꯕꯣ ꯅꯆꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄꯥꯕꯨꯡ ꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯈꯜꯁꯤꯡꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯆꯜꯅ ꯇꯧꯅꯤꯡꯕ ꯃꯥꯒꯤ ꯀꯨꯁꯤ ꯇꯧꯍꯜꯂꯦ ꯉꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯁꯨ ꯊꯤꯡꯕ ꯌꯥꯕ ꯊꯤꯡꯉꯦ ꯌꯥꯗ꯭ꯔꯦ ꯏꯃꯥꯅ ꯂꯣꯏꯅ ꯌꯥꯗꯅ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯀꯨꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯄꯥꯝꯕ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯠꯂꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯉꯥꯡꯉꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯄꯥꯕꯨꯡꯁꯦ ꯂꯝꯗꯝ ꯑꯁꯤꯗꯅꯦ ꯃꯤꯅ ꯁꯛ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯁꯨ ꯈꯜꯂꯣ ꯄꯥꯕꯨꯡ ꯍꯣꯏꯅꯦꯍꯦ ꯏꯄꯥꯅꯁꯨ ꯍꯥꯏꯔꯤꯕꯅꯤꯅꯦꯍꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯁꯤꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤꯅꯦꯍꯦ ꯑꯗꯣ ꯄꯥꯕꯨꯡ ꯃꯨꯟꯅꯗꯤ ꯈꯜꯂꯒ ꯇꯧꯕꯤꯌꯨ ꯄꯥꯕꯨꯡꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯀꯩꯗꯧꯈꯤꯅꯤ ꯍꯥꯏꯕꯒꯤꯁꯨ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯄꯥꯕꯨꯡ ꯑꯣ ꯃꯣꯏ ꯄꯥꯕꯨꯡꯁꯦ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯆꯥꯅꯨꯄꯥꯅ ꯌꯥꯗ꯭ꯔꯗꯤ ꯉꯝꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯅꯆꯥꯅꯨꯄꯤꯗꯨꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕꯗꯨꯒꯤ ꯏꯃꯨꯡꯗꯨꯗ ꯋꯥꯅ ꯂꯩꯔꯣ ꯅꯈꯣꯏ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯈꯨꯝꯃꯨꯅꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯗꯨꯅ ꯋꯥꯅ ꯂꯩꯕꯗꯣ ꯅꯪ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯕ ꯍꯥ ꯈꯨꯝꯃꯨꯅꯦ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯀꯩꯅꯣ ꯏꯃꯥ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯍꯥꯏꯕ ꯃꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯏꯃꯥꯅ ꯄꯤꯈꯤꯕ ꯇꯧꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯏꯃꯥꯅ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯕꯩꯅꯣ ꯑꯩꯈꯣꯏꯕꯨ ꯃꯊꯥ ꯑꯃꯨꯛ ꯁꯥꯍꯜꯂꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯈꯔ ꯍꯥꯏꯕꯗ ꯋꯥ ꯑꯝꯇ ꯂꯧꯗꯗꯅ ꯀꯨꯁꯤ ꯄꯪꯇꯧ ꯇꯧꯈꯤꯕꯅꯦ ꯇꯧꯗ꯭ꯔꯣ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯅꯆꯥꯅ ꯍꯥꯏꯗꯧꯕꯕꯨ ꯄꯥꯕꯨꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯄꯥꯕꯨꯡꯁꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯅꯆꯥꯁꯨ ꯊꯕꯛ ꯈꯔ ꯂꯩ ꯆꯪꯉꯦ ꯄꯥꯕꯨꯡ ꯀꯌꯥꯇꯒꯤ ꯑꯉꯥꯡꯅ ꯌꯦꯡꯉꯨꯃꯤ ꯃꯆꯜ ꯑꯁꯤ ꯃꯆꯦ ꯑꯝꯇ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯆꯨꯝꯃꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯨꯕ ꯑꯃꯗꯤ ꯆꯠꯇꯨꯅ ꯍꯥꯏꯔꯨꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯃꯃꯥ ꯑꯣ ꯐꯔꯦ ꯅꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏꯌꯦ ꯑꯩ ꯊꯣꯛꯄꯅꯦ ꯏꯆꯥꯒꯤ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯅꯣꯏ ꯀꯅꯥꯝꯇ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩ ꯊꯣꯛꯄ ꯇꯧꯖꯔꯒꯦ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯀꯣꯂꯦꯖ ꯆꯠꯂꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯩ ꯊꯦꯡꯈꯤꯅꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯩꯒꯤ ꯏꯇꯥꯎ ꯀꯥꯟꯇꯁꯦ ꯑꯩꯕꯨꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯕꯁꯨ ꯃꯥꯁꯨ ꯌꯥꯎꯋꯦ ꯍꯥꯏ
aduga yumdasu toinani mana laise adum hangba naba farabana adu masu unarani khanbada harawe aina ngasidagi college laani habada mahdi thajadribani laoi na ahi lakpada hore ngaktuini ma kari ngai bada mo kuina changdoini tawrisi kainu gai mata lakpa udeda ye ada madi lai is mi pungpun bulle side tongbambu yaude as thiengai nappago ju yaurge kainu mi phajabina khalisibo phone ju sisho adum thami college laktaba su kuire kaido bu yaur janu mabu masang amdra jala adu ire suma phone switch off tawham di thoktina suna lakti mi mana handak marak laktaba se wakhal nungaite kari du mana marwala mata haida bida to mena lesan kharsibo kuire mana college ka lakti se ma lakadra na khana adum ngai bse suna lakti ba pung sisu thieng bada loire tawri se lakpra yeng bada nga asisu nare tompong na tro ada lai sibu mane phara male college sisu ubada nungsi laktaba kuirabani na ada phami sibu lainam natro mani ne tompo na sa kai su tawdrabo phara bro lao nga tang pham kisi lao ai sino yum da nga ta nom ta la ke khan bse adam nang draba lao nga tang pham kisi phare me am na hona bidana ai sigi phibam si yorok pangam jari bani ado nang bu class ta ka chang da bida pham dan le rami sibu kana ngai no phajabido andaki college suklak lakhidre lakadra khandana ne adum ngai ba suklak laktaba ngasi su ma ngai rami ne aina ai chagage nang nga tang ngai hoko kaino tu posibu hara wari sanaramaga kana ngai no na hange phajabi ngai ne hairaga sawbagi mong ullaga changi na changkarisibo kaido ba ka yaw jano mi tumbo ka phajabi ga khanari jala phajabi su laktaba kuire phajabi ek pallubaga ni mana sawaga changkarisi changi na wa ta hairam da bida lakte mi ngak achi sunare ma yengbada mungsi su thengamani ai changage ngai roi laktong mandri itaw ni ne yam thajadi itaw ngak pra aina lakani haire dum lakpani ba nangna thajadadana laoi ngamoi na dum haidra ai laisini kaida itaw kamain thajadoino ngan aina lakpa kandadi yeliba bindes myam du le hoi phibam madu bu kamaina college lakpa ngamni na khandoino ado kristau itaw to pokna handak soki base ai wakhal yamna nungaite aina mabu yahon ge khanduna phom mo porakliba exam asigi yahon ge na hek khanma numitu dadi mana soki base adubu exam asina matam kitang sangna leibana maram oidana khara dip phare adubu mabu lakpa ngamdribra khangdi sunglak laktebni adubu ai ma laklabra haina amukti yeng lokige haidi taw nang laktabse amok khal ngai tingo itomtane yang hang khangdi su ai haina dreng Tompo nang amukta tholo wari amata sasi hoi sa taw ngata phama ko ai sa ngata tholo ai amte thol khige hoi taw thoro ojana chan manina lakpa kokthok man haline aina nangbu wari mata sana si haiduna kokthok lebase atai kari sunate aina nangbu yamna thajai aina nangbu exam ama yahon ge haiduna form ama lauduna porakpani adugi numit adamangta dani nangna soktana laikibase nangbu lakpra khandana aina nukti yengmani nang sulak lakte adubu ngasi lakpase yam harawi exam gi matam adu kitang sangmana maram oidana matam khara di watli adubu nang exam che yaudaba yade aina nangbu thajai honaba kanba nangi tawri bomong mataw aina nang ngamgani habase aina thajai aduna nang kana hona daba yade ko ado sa sel thum yam changa da boy dia khoi dingam moy sa ko yam wae sel thum gi na tene nangbo sidi merit ni ne nang na tawang ngamgani habagi aina thajaba leibadagi aina nangbu try tawhning dona form se aina lor khibani ne nang kana hona daba yade ninga nagano sidi sel thum gi matang karim tamai le na de ko hoi sa ai ngamna ba kana hona jage aduni dana nangi na wata bada ai harawi he aina ne nangi damakta lor khibanu mito adamakta dane nang sokhrisi adudagi nangbu college lakwa adum yengmani dum ngasi dilae nang hona daba yade ko aina nangbu thajabadagi nang tawba ngamgani haibagi asada aina khalle aduna ngamna nang kana honau ko hoi sa ai ngamba level da hona jage sa fare ngasi di ai yawraktre form do nang laklam loi khandana adu hayeng ai porak lage adu nang kana honau ko ai kana hona jage sa changlo nang class ta ai chu changkhrage taw la bo lo changwa lo kai hai ni taw sa lona kok tho hai de bo itaw ai di kai ka hack to winning dana pakhalure ba adugadi si sa se ai budi am lu na tawi bani exam ama lai hai adu ai su yaksilona sa na form ka lobira lerame ai sokunu mito adu da form du porak chaba jani sa se adu ai sokhi badagi dum farak ta pi budu yadre dana aduna ai lakpra na dum yengi hai adu ngasi ai lakpadagi haraudana kana hono exam do mai fakna bana haire ini sarna Fajabi
ꯃꯃꯥꯅ ꯃꯄꯥꯜꯗꯒꯤ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯕꯣꯏꯅꯥꯎꯒꯤ ꯇꯨꯏꯁꯟꯗꯣ ꯆꯠꯄꯤꯔꯒꯦ꯫ ꯃꯥꯁꯨ ꯇꯨꯏꯁꯟ ꯂꯦꯞꯇꯅ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯁꯥ ꯅꯥꯕ ꯐꯔꯕꯅ ꯇꯧꯔꯛꯈꯤꯕ ꯐꯣꯜꯂꯁꯤꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯨꯏꯁꯟꯒꯤ ꯃꯇꯝ ꯆꯞ ꯆꯥꯅꯗꯤ ꯂꯦꯞꯈꯤꯗꯕꯅꯦ, ꯑꯗꯣ ꯉꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯦꯛꯇ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒꯦ, ꯃꯥꯅ ꯍꯔꯥꯎꯖꯅꯕ꯫ ꯑꯕꯦ ꯂꯥꯛꯑ ꯃꯥꯜꯂꯦ, ꯊꯣꯡ ꯍꯥꯡꯉꯝꯃꯦ, ꯑꯩ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯩꯗꯤ ꯗꯥꯁꯦ ꯀꯣꯂꯦꯖ ꯆꯠꯂꯝꯃꯣꯏꯗꯣꯏ ꯑꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯗꯨꯒ ꯀꯣꯂꯦꯖ ꯆꯠ ꯂꯩꯔꯝꯃꯦ꯫ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯣꯏ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯗ ꯆꯥꯛꯁꯨ ꯂꯣꯏꯅ ꯊꯣꯡꯕ ꯂꯣꯏꯔꯕꯅꯦ, ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯦ, ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯉꯟꯅ ꯂꯥꯛꯑꯒ ꯊꯣꯡꯉꯝꯃꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯌꯨꯝꯗ ꯊꯕꯛ ꯂꯩ ꯍꯥꯏꯔꯕꯅꯤꯅꯅꯦ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯍꯣꯏ, ꯆꯠꯂꯦꯗ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯑꯕꯦꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ, ꯏꯆꯜ ꯇꯩꯆꯜꯒꯨꯝ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯇꯥꯏꯃꯤꯡꯁꯤꯡꯁꯤꯗ ꯃꯥꯅ ꯂꯥꯛꯇꯅ ꯍꯣꯠꯅꯕꯤꯔꯤꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯅ ꯍꯌꯦꯡ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯨꯡꯗꯅꯒ ꯃꯥꯏ ꯄꯥꯛꯇꯅꯒ ꯇꯧꯔꯗꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯅ ꯃꯌꯥꯝ ꯄꯥꯡꯕꯤꯅꯤ꯫ ꯑꯦ, ꯑꯩ ꯇꯨꯏꯁꯟ ꯆꯠꯄ ꯊꯦꯡꯉꯅꯤ ꯇꯧꯔꯤꯁꯦ, ꯑꯝꯇꯕꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯕꯣꯏꯅꯥꯎꯁꯦ ꯑꯩꯅ ꯉꯁꯤꯗꯒꯤ ꯇꯨꯏꯁꯟ ꯍꯧꯔꯅꯤꯅ ꯂꯥꯛꯏꯅꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥ ꯉꯛꯇꯣꯏꯅꯦ, ꯍꯔꯥꯎꯗꯣꯏꯅꯦ ꯃꯥꯅ ꯇꯧꯗꯣꯏꯁꯦ꯫ ꯁꯥꯔ ꯌꯥꯝ ꯍꯔꯥꯎꯋꯦ, ꯐꯣꯟ ꯇꯧꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯈꯔ ꯂꯦꯞꯈꯤꯁꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦ, ꯑꯗꯨꯒ ꯉꯁꯤ ꯈꯪꯍꯧꯗꯅꯒ ꯂꯥꯛꯄꯁꯦ ꯁꯥꯔ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯁꯥꯔ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯑꯩꯅ ꯅꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦꯅ ꯇꯧꯕꯅꯤꯗ꯫ ꯑꯣ ꯁꯥꯔ, ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ? ꯊꯣꯡ ꯑꯁꯦ ꯑꯝꯇ ꯅꯝꯗꯅ ꯌꯦꯡꯉꯨꯒꯦ ꯍꯥꯡꯕ꯭ꯔꯥ ꯀꯥꯏꯅ, ꯀꯥꯎꯗꯅꯒ ꯊꯣꯡ ꯍꯥꯡꯉꯝꯃꯗꯤꯅꯦ ꯑꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯌꯥ, ꯊꯣꯡꯁꯨ ꯍꯥꯡꯉ ꯂꯩꯔꯝꯃꯦ, ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯁꯤꯗꯤꯅꯦ ꯑꯩ ꯇꯣꯝꯄꯣꯛꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯊꯧꯔ ꯆꯠꯍꯧꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯈꯪꯈ꯭ꯔꯗꯤ ꯑꯃꯨꯛ ꯇꯥꯟꯅꯔꯛꯀꯗꯣꯏꯅꯤ꯫ ꯑꯩ ꯄꯨꯂꯞ ꯆꯠꯍꯧꯔꯒꯦ꯫ ꯑꯩꯕꯨ ꯐꯥꯖꯤꯟꯗꯅꯒ ꯊꯝꯗꯅ ꯄꯤꯛꯇ ꯄꯤꯕ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯒ ꯀꯔꯤꯃꯇ ꯂꯧꯕꯤꯗꯕꯤꯗ ꯃꯣꯏꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯐꯥꯖꯤꯟꯗꯅ ꯀꯌꯥꯝ ꯀꯨꯏꯔꯦꯕ ꯑꯩ ꯊꯝꯃꯤꯁꯦ ꯃꯣꯏꯅ꯫ ꯋꯥꯔꯦ ꯏꯁꯥꯁꯤꯁꯨ ꯀꯨꯏꯅ ꯊꯕꯛ ꯂꯦꯞꯂꯨꯔꯕꯅꯤꯅ ꯉꯁꯤ ꯍꯦꯛ ꯍꯧꯔꯨꯕꯒꯅꯦ ꯈ꯭ꯋꯥꯡ ꯑꯁꯤ ꯅꯥꯔꯦ꯫ ꯏꯆꯥ ꯑꯕꯦꯗꯨꯅ ꯆꯥꯛꯇꯒ ꯊꯣꯡꯕꯤꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ, ꯉꯥꯛꯇ ꯇꯤꯡꯊꯣꯛꯄ ꯐꯪꯅꯕ꯫ ꯍꯩꯃꯥ, ꯑꯥꯗꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯦꯞꯂꯤꯕꯤꯁꯤꯕꯨ ꯐꯖꯕꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦꯍꯦ, ꯃꯥꯗꯤ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯁꯛ ꯐꯤꯕꯝ ꯑꯃ 이원 ꯑꯣꯜꯂꯝꯃꯤꯃꯤ ꯃꯥꯕꯨ꯫ ꯃꯁꯥꯒ ꯉꯝꯗ꯭ꯔꯖꯥꯠꯂꯣ? ꯃꯃꯥꯏ ꯃꯃꯤꯠꯀꯥꯁꯤꯕꯨ ꯏꯃꯛ ꯃꯛꯁꯤꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ, ꯃꯃꯤꯠꯀꯥꯁꯤ ꯏꯄꯣꯝ ꯄꯣꯝꯗꯅ꯫ 이베마 ꯐꯖꯕꯤ, 이चाबु ꯀꯩꯗꯧꯔꯒꯦ ꯉꯍꯥꯟꯗꯒꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯕꯗꯨꯕꯨ? 이마 ꯂꯥꯛꯑꯦ ꯂꯩꯔꯝꯃꯣ, 이마ꯒ ꯆꯪꯃꯤꯟꯅꯔꯁꯦ꯫ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯃꯔꯛ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯤꯕꯁꯤꯕꯨ? ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯏꯆꯥ ꯂꯥꯛꯈꯤꯗꯕꯁꯦ꯫ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯣ? ꯅꯠꯇꯦ ꯏꯃꯥ, ꯉꯝꯃꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯐꯥꯖꯤꯟꯗꯅ ꯊꯝꯃꯤꯅꯦ, ꯁꯣ ꯂꯣꯟꯖꯜꯂꯒ꯫ ꯁꯤꯐꯥꯎ ꯑꯩꯈꯣꯏ ꯃꯥ ꯊꯕꯛ ꯆꯠꯊꯣꯛꯅꯈ꯭ꯔꯤꯉꯩꯗ ꯀꯥꯎꯗꯅ ꯊꯣꯡ ꯍꯥꯡꯉꯝꯕꯗꯒꯤ ꯂꯣꯟꯅ ꯆꯦꯜꯂꯛꯏꯅꯦ꯫ ꯑꯦ, ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯊꯕꯛꯇꯨꯗꯤ ꯏꯆꯥ ꯇꯧꯒꯦ ꯍꯥꯏꯅ ꯄꯨꯟꯁꯤꯗ ꯈꯟꯒꯅꯨꯀꯣ꯫ ꯄꯨꯝꯅꯃꯛꯇꯣ ꯏꯃꯥ ꯄꯥꯕꯨꯡꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡꯗꯨꯗꯤ ꯏꯆꯥꯁꯨ ꯇꯧꯔꯨꯅꯨꯗꯅ꯫ ꯐꯔꯦ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥ ꯍꯣꯏꯔꯣꯝꯗ ꯑꯩꯅ ꯉꯍꯥꯟ ꯅꯣꯡꯃ ꯂꯥꯛꯑꯝꯕꯗꯣ, ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯍꯟꯈꯤꯕꯗꯒꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯃꯤꯁꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯅ ꯊꯣꯡꯗꯣ ꯅꯝꯗꯨꯅ ꯌꯦꯡꯉꯨꯕꯗ ꯍꯥꯡꯉ ꯂꯩꯔꯝꯃꯦ, ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯏꯅꯦ ꯏꯃꯥ꯫ ꯑꯗꯨ ꯏꯃꯥ, ꯑꯩ ꯒꯥꯔꯤꯁꯦ ꯁꯤꯗ ꯈꯥꯝꯃꯗꯤ ꯈꯪꯈ꯭ꯔꯅꯤ, ꯑꯗꯨ ꯀꯗꯥꯏꯗ ꯊꯧꯖꯤꯜꯂꯒ ꯃꯐꯝ ꯑꯃꯗ ꯊꯝꯗꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯣ ꯑꯩ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤꯌꯦ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯃꯥ꯫ ꯏꯁ, ꯏꯆꯥꯒꯤ ꯃꯇꯧꯁꯤꯗꯤ ꯀꯔꯤꯅꯣꯅꯦꯍꯦ, ꯏꯃꯥꯕꯨ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦꯅꯦꯍꯦ꯫ ꯒꯥꯔꯤꯁꯤꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯍꯥꯡꯕ ꯑꯃ ꯂꯩꯕꯅꯦ, ꯑꯁꯤꯗ ꯊꯧꯖꯤꯜꯂꯒ ꯌꯥꯅꯤꯅꯦꯍꯦ꯫ ꯅꯪꯕꯨ ꯏꯃꯥ ꯄꯥꯕꯨꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯇꯧꯔꯗꯤ ꯑꯁ, ꯑꯩ ꯏꯃꯥ ꯄꯥꯈꯠꯂꯤꯅꯦꯍꯦ꯫ ꯂꯥꯛꯑꯣ, ꯁꯤꯒꯤ ꯃꯅꯤꯡꯁꯤꯗꯅꯦ ꯊꯧꯖꯤꯟꯐꯝ ꯂꯩꯕꯅꯦ, ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯊꯧꯖꯤꯜꯂꯒꯅꯦ ꯁꯨꯃꯥꯡ ꯃꯇꯥꯏ ꯑꯁꯣꯝꯗ ꯊꯧꯖꯤꯜꯂꯒꯅꯦ ꯈꯥꯝꯂꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯍꯣꯔꯦꯟ ꯃꯣꯏꯅ ꯍꯪꯉꯛꯑꯁꯨ ꯂꯥꯛꯑꯁꯨ ꯑꯩ ꯂꯩꯇꯦ ꯂꯥꯛꯇꯦꯅ ꯈꯔ ꯈꯨꯝꯃꯨꯀꯣ ꯏꯃꯥ꯫ ꯑꯁ, ꯏꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯏꯃꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦꯅꯦꯍꯦ ꯅꯪꯕꯨ꯫ ꯈꯤꯇꯪꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤꯀꯣ, ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯊꯕꯛꯇꯨꯗꯤ ꯅꯪ ꯇꯧꯍꯟꯅꯤꯡꯗꯦ ꯏꯃꯥꯗꯤ꯫ ꯐꯔꯦ ꯂꯥꯛꯑꯣ, ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯣ ꯂꯥꯛꯑꯣ꯫ ꯀꯩꯅꯣꯃꯤ, ꯑꯩꯕꯨ ꯉꯁꯥꯏ ꯊꯕꯛ ꯆꯠꯄꯗ ꯊꯣꯡ ꯂꯣꯟꯕ ꯀꯥꯎꯔꯝꯃꯕ ꯀꯔꯤꯅꯣ? ꯊꯣꯡꯁꯤꯕꯨ ꯏꯍꯥꯡ ꯍꯥꯡꯉ ꯂꯩꯔꯝꯃꯤꯁꯤꯕꯨ? ꯑꯝꯇ ꯆꯪꯗꯅ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯍꯩꯃꯥ, ꯀꯥꯎꯔꯤꯃꯤ ꯑꯩ꯫ ꯉꯁꯥꯏ ꯃꯥꯅ ꯏꯁꯤꯡ ꯊꯛꯀꯦꯅ ꯍꯥꯏꯕꯗ ꯑꯩ ꯏꯁꯤꯡ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯕ ꯀꯥꯎꯗꯨꯅ ꯍꯣꯕꯦ ꯆꯦꯟꯈ꯭ꯔꯦꯃꯤ꯫ ꯑꯁ, ꯑꯩ ꯂꯩꯔꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ, ꯆꯪꯗꯨꯅ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯂꯩꯔꯝꯗ꯭ꯔꯦꯕꯁꯦ, ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯦꯕ ꯉꯁꯥꯏꯅ ꯂꯩꯔꯝꯃꯔꯣꯏꯁꯦ꯫ ꯀꯌꯥꯗꯒꯤ ꯑꯉꯥꯡꯅꯣ ꯌꯦꯡꯉꯣꯃꯤ, ꯑꯩꯕꯨ ꯁꯤꯡꯅꯔꯤꯕꯅꯦꯕ ꯃꯥꯁꯦ꯫
ꯐꯩ ꯈꯪꯒꯅꯤ ꯃꯣꯏꯅꯥꯎꯗ ꯐꯣꯟ ꯇꯧꯗꯨꯅꯅꯦ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯣ ꯀꯗꯥꯏꯗꯅꯣ ꯍꯪꯉꯒꯅꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯏꯃꯥꯗꯤ ꯌꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯄꯥꯈꯠꯂꯤ ꯅꯪꯒꯤ ꯏꯃꯥꯗꯨꯅ ꯂꯥꯛꯇꯅ ꯍꯦꯛ ꯊꯦꯡꯅꯔꯣ ꯌꯦꯡꯉꯣ ꯅꯪꯕꯨ ꯑꯁ ꯐꯅꯗꯤ ꯇꯧꯕꯤꯔꯔꯣꯏ ꯏꯆꯥꯕꯨ ꯏꯆꯥꯒꯤ ꯈꯟꯕꯗꯤ ꯏꯃꯥꯁꯨ ꯄꯥꯈꯠꯂꯦꯅꯦꯍꯦ ꯏꯃꯥ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯏꯃꯥ ꯐꯩ ꯈꯪꯒꯅꯤ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯀꯌꯥꯗꯒꯤ ꯑꯉꯥꯡꯅꯣ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯤꯕ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯣ ꯃꯤ